Imphal East ki 𝗠𝗘𝗜 𝗥𝗘𝗟 𝗔𝗦𝗡 police station konba ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯇ ngasi ayuk anganbada sagang village taki mimana draba kuki ahal ama chaglakre makpu maitai khunja singna fazana thambiraga central security force singda tekta kaidana sinakre Megi tarik humdagi hongna koki singna aikoigi maitegi yum mai thaba amadi kanungmai kapsalakuna singba kaya thokuna ngasi je manipurda kangluki irang sauna tho yedubo maraksida aikoigi wakhan khanba watpa aikoigi saram chatpa koki jina aikoigi maitegi nupi angang amadi wakhan khanba ngamdraba wakhan soiraba khaktana ngasi bogda makoina kaktana hatpagi bito protest mayam amon Facebook thagalaga jo sing asimak aikoigi pukaungna haruki jaga sida koki masangi koki je aikoina wahang pahung tawda maji miyoibagi wakalondagi kitang thaidokpa manba haibadi mima nadraba mali aduna aikoi miyoibagi satnabigi wangmada koki sina kaktana hatlaga jo aikoi de miyoiba amoina aikoi manipuri jati di aikoi maitai jingde aikoi miyoibagi wakalon chapchana khalba ngami haibadumak aikoina makoi utpoina ngasimak changiba koki gi nipa do aikoina mari leinaba security processing da sinaduna makoi gi khunda yohanbiro haidana ngasimak security processing da aikoi sinajare ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯒꯤꯇꯥ ꯀꯧꯏ ꯑꯩ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯇꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞꯀꯤ ꯈꯨꯟꯁꯤꯗ ꯀꯨꯀꯤ ꯑꯃ ꯆꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯊꯦꯡꯅꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯗ ꯁꯤꯟꯅꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯌꯧꯍꯟꯅꯕ ꯍꯥꯏꯅ ꯁꯦꯀꯨꯔꯤꯇꯤꯗ ꯁꯤꯟꯅꯈꯔꯦ